Ngasi Manipur Exploring Knowledge YouTube channel na pujarakli wathok oiriba PEGASUS SPYWARE. Hauzik India da phone tapping tawbagi thodok ama yamna kanna tanarakliba asi Israel gi company NSO Group kowa amana saba malicious software PEGASUS SPYWARE na tawbani haina malemgi oina media agency singna investigate tawbada phongdorakli. Malemgi oina miyoi lesing kaya amada target tawriba spyware amani haina phongdokli. Hauzik faubada India da yamdrabada miyoi chahum mukta target tawrakre haina phongdorakli. Makoi sing adugi manungda hauzik lairiba India government asigi union minister ani opposition leader ahum constitutional authority gi miyoi ama security organization singi lusingba sing senior journalist amasung activist ni phumuk loinana businessmen singdasu target tawi haina phongdokli. Haukiba chahi 2018 gi September thada Canada gi cyber security organization the Citizen Lab kowa organization amana hariba PEGASUS spyware asi India yauna tongan ba country nifumanga na sijinai haina phongdokiba laikhre. Loinana 2019 gi October thada PEGASUS spyware asibu sijinariba operator sing aduna India gi journalist amadi human activist sing da spyware asi sijinaduna kupsen sinaduna yengduna lai haina WhatsApp hariba company asina phongdokiba sulai. PEGASUS HAIBASI malicious software amani haibadi software asina maram oiraga computer natraga smartphone amadagi information aronba pau huranbada mating pangi. Masi malware makhan ama oiriba spyware amani. PEGASUS spyware software asina mi amagi device amada ilailaina access toba ngami. Mi adu khanghandana device aduga mari lenaba information khudimak khangdokpada laina thokani. Aduga information sing adu atopa third party amada mi adugi ayaba yaudana yaukragani. Masigidamak spyware asi saribani. Spyware haibasi commercial purpose advertisement gi oinadi lo na yaba mawongda sijinabasu yawi. Report amagi matung ina PEGASUS spyware asi maruoina iOS amadi Android operating system gidamakta sabani hairi. Ngasi phawbada chathakiba spyware attack singi manungda PEGASUS spyware asi yamna haisingna chathaba spyware attack amani. PEGASUS spyware Israel da leba cyber weapon sabada specialist ni hainariba company NSO Group na develop tawani. Spyware asigi matangda miyamna haipet ngangnaba hawkibasi 2016 dani matam aduda Arab ki activist amada yengmoda nungaitaba message thajalakhiba thodok adudagi jingnaba hawrakhibani. PEGASUS spyware na hena target tawribasi iPhone user singdani haina thajanari. PEGASUS spyware thangnakraba numit kharagi matungda PEGASUS na hack tawbada siznariba iOS operating system gi asoiba sing adu sendoktuna anauba iOS ki version puthorakhi. Adum oinamak sahi amagi matungda security gi matangda research tawriba singna anauba version asidasu hanagi version aduga chapmanana infect tawba ngami hairi. Tasengna harabada PEGASUS spyware asi paksanna miyeng changnarakpagi maramdi Apple company gi product oiriba sizinaba amadi data privacy da khwaidigi safe oire hainariba iPad amadi iPhone sing hack tawrokpadagini. Hena satheribadi spyware asibu operate tawriba sing aduna phone amagi mapu khanghandana camera amadi microphone on tawduna phone adugi akoibada chathaba activity sing phone mapu aduna kari tawri haiba ilailaina capture tawba ngami. Spyware asina sahi amada phone changwa phawba monitor tawba ngami adubu amuktangda yamabada phone yankhai track tawba ngami. PEGASUS spyware sahi amagi license lawbada chaurakna US dollar million 7 dagina 8 phawba haibadi India gi paisada crore yankhai dagina humpu phawba sangi hairi. Phone hacker singna spyware asi sisinaduna hack tawba matamda phone hack tawre haibasi phone mapu aduna karimata khangba ngamloi. Hacker sing aduna victim oriba device aduda text message ki kuthangda link ama chamchamna tharakani. Ichamchamma text oina tharakpa link aduda click tawruba matamda phone mapu adu khanghandana PEGASUS software download tawkhiduna phone aduda install tawkhini. Install tawkhraba matungdagi di hacker ga device aduga connection laikhragani. Madugi matungda hackers adugi command makhada phone adu laikhragani. Victim oriba device aduga hacker aduga Panayam lapnarabasu device adu hacker aduna yamna laina sijinaba ngami. Hacker aduna device aduda install tawkhraba PEGASUS spyware aduga remote command center gi kuthangda information thadok thajin tawgani.
device adudagi hacker aduna apamba information khudima command pigiduna PEGASUS spyware aduna hacker gi mafamda yaholakani PEGASUS asina victim adugi device ki information pumba password contact list calendar event photo video thana khiba text message sing amadi voice call sing ilailana tap toba ngami samna hairabada encrypted message amadi encrypted voice call haibadi atopa third party amatana khangdanaba semdoklaba message amadi voice audio stream sing adu fawba ilailana tap toba ngami maram asina PEGASUS spyware attack asi yamna haisingna chathaba attack amani haina longnari karigumma matamda hacker aduna victim gi device ta install tawkhaba PEGASUS aduga nuin humfu hena pau phauna bangamdrabadi PEGASUS masa mathanta mathau tarok loi masida natana PEGASUS adu hacker sing aduna target tawriba sim card adu nataba atopa aranba number amada install tawrabadi device aduda PEGASUS install tawre haiba ilailana phone gi mapu aduna khangani maramdi NSO na spyware adu setup tawbu matamda target tawriba victim adu khaki sabani mi khudimaki saba natte kariguma makoina pamleba target adu fangkragadi victim adugi punsi adu monitor tawraga adum leiba ngami mahaki privacy pumnamak hacker adugi makutta laikhragani Israel gi company NSO group na PEGASUS spyware asi puthokpagi maruiba pandamdi leptana chakholakliba digital gi environment asida law enforcement amadi intelligence agency singna mobile phone amadi mobile aduda yauriba information sing adubu araiba mawongda yengba yanaba technology ama sembani samna harabada crime amadi terrorism thengnanabani haina phongdokli karigumba aikoina iPhone gi version iOS 14 natraga Android gi version 11 pairaba loinana WhatsApp Facebook Instagram gi latest oiba version install tawrabadi aikoina PEGASUS spyware asidagi karisu kiningai oide adubu aikogi phone adu hacker dagi save oire haibadi yaroi computer phone hariba device sing asi hacker sing dagi mafung phana save oiba leite software PEGASUS kumana device sing asi zero day security hole haibadi device adugi program developer sing aduna section hodaba security hole leiba numit adu ngairaga leiduna device aduda attack chathaba yai masina haibadi spyware sing asina phone computer amadi atopa application sing asigi section hodaba security hole sing sisinaduna hack towi masida maming leraba company sing Google Apple Facebook na sing manasu khangba ngamlamde NSO group asi hojik run tawduna leiribana PEGASUS asidagi hena sathiba atopa spyware miyamna khangba ngamloidaba kaya ama puthoropasu yari NSO group na puthokliba spyware software sing asi kanana leibano haiba mayek sengna haidrabasu group asigi website ta makhoigi product sing asi government intelligence amadi law enforcement agency singna crime amadi terror thengnabada sijinai haina phongdokli PEGASUS spyware makhal asina tongana thamkraga tongan ba malware makhal sing spyware ransomware torjana singba masing thingamdana hacker mayamna develop tawduna phone computer na singba hack tawbagi paw mayam ama tanaji punomak asidagi akoina section na leiba darkar oi akoina phone amadi computer da internet sijinaba matamda masak khangdaba secure oidaba link yariba makhai click tawroidabani section logdaba amana akoigi privacy punamak hacker singi makutta tagiba yai